ꯑꯗꯨꯝ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯁ꯭ꯀꯨꯜꯗ ꯁꯤ ꯌꯥꯝꯅ ꯇꯧꯔꯦ ꯑꯗꯨꯝ ꯂꯣꯛ ꯂꯥꯏꯍꯧ ꯍꯧꯗꯅ ꯉꯁꯤꯁꯦ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯉꯁꯤꯁꯦ ꯁ꯭ꯀꯨꯜꯗ ꯑꯩꯒꯤ ꯑꯦꯃꯦꯖꯣꯟꯗꯒꯤ ꯄꯣꯠ ꯑꯃꯁꯨ ꯗꯦꯂꯤꯚꯔഡ് ꯑꯣꯏꯔꯛꯏ ꯑꯦꯃꯦꯖꯣꯟꯗꯒꯤ ꯗꯦꯂꯤꯚꯔഡ് ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯌꯨꯇꯨꯕꯔ ꯑꯃꯅꯤ ꯃꯥꯒꯤ ꯕ꯭ꯂꯣꯒꯤꯡ ꯇꯧꯔꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯍꯥꯏꯅ ꯃꯥꯅ ꯂꯧꯕꯤꯕ ꯃꯥꯏꯛ ꯑꯃꯈꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯑꯣꯄꯟ ꯇꯧꯗꯨꯅ ꯌꯦꯡꯍꯟꯖꯒꯦ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯍꯥꯏꯅ ꯌꯨꯇꯨꯕꯇ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯛ ꯑꯃ ꯂꯩꯕꯤꯔꯛꯏ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯁꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯤ ꯃꯌꯥꯝ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ Hello. ꯑꯁꯤꯅꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯧꯔꯛꯄꯅꯤ ꯁꯣꯔꯤ ꯒ꯭ꯔꯦꯅꯥꯔꯣ S13 Pro ꯍꯥꯏꯅ ꯃꯥꯅ ꯑꯩꯒꯤ ꯂꯩꯕꯤꯔꯒ ꯄꯤꯕꯤꯔꯛꯄꯅꯤ ꯑꯁꯤꯅꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯗꯦꯂꯤꯚꯔഡ് ꯑꯣꯏꯔꯛꯄꯅꯤ ꯑꯗꯨ ꯃꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯅꯤ ꯔꯟꯖꯤꯇꯥ ꯗꯦꯕꯤ ꯃꯥꯒꯤꯁꯦ ꯕꯤꯔꯦꯟꯗ꯭ꯔꯖꯤꯠ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯃꯤꯒꯤ ꯄꯥꯔꯁꯣꯅꯦꯜ ꯗꯤꯇꯦꯜꯁ ꯑꯣꯏꯔꯦ ꯃꯥꯒꯤꯁꯨ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯄꯅꯥꯎꯕꯤ ꯍꯥꯏꯅ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯂꯩꯕꯅꯤ ꯆꯦꯅꯦꯜ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯅꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯁꯥꯔ ꯅꯪ ꯑꯁꯤꯒꯤ ꯃꯥꯏꯛꯁꯤ ꯁꯤꯖꯤꯟꯅꯧ ꯑꯁꯤꯒꯤ ꯃꯥꯏꯛꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄꯅꯤ ꯂꯇꯥ ꯑꯩꯉꯣꯟꯗ ꯆꯥꯛꯀꯨ ꯑꯃꯇꯪ ꯄꯤꯔꯛꯎꯕ ꯆꯥꯛꯀꯨ ꯑꯃꯇꯪ ꯄꯤꯔꯛꯎꯕ ꯑꯁꯤꯅ ꯕꯤꯜꯅꯤ ꯕꯤꯜꯁꯦ ꯑꯗꯣ ꯑꯦꯃꯥꯖꯣꯟꯗꯒꯤ ꯕꯤꯜꯁꯦ ꯄꯤꯔꯛꯄꯁꯦ ꯕꯤꯜꯁꯦ ꯈꯥꯏꯕꯣꯛ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯃꯃꯜꯁꯦ ꯃꯃꯜꯁꯦ 2599ꯗ ꯂꯧꯔꯛꯄꯅꯤ ꯃꯃꯜꯁꯦ ꯁꯤꯝꯇ ꯄꯥꯏꯔꯣ ꯃꯣꯕꯥꯏꯜꯁꯦ ꯑꯝꯇ ꯄꯥꯏꯔꯣ ꯃꯌꯥꯝ ꯑꯁꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗ ꯁꯤꯀꯣ ꯒ꯭ꯔꯦꯅꯥꯔꯣ S13 Pro ꯍꯥꯏꯕ ꯃꯥꯏꯛꯁꯦ ꯌꯥꯝꯅ ꯐꯩꯁꯨ ꯍꯥꯏ ꯈꯪꯗꯦ ꯑꯗꯨ ꯃꯌꯥꯝ ꯑꯁꯤ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ kayaknya warranty card on mare sinabi na the main pot aykon yamna khawang ngaijeri besi lege sinabi yengese ngaija manual gumba male gridoro wireless mic user manual kamai kamai sizinagane asidi horen ai dum kona pajarage ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯤꯕ ꯄꯣꯠꯁꯤ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯁꯤꯅ ꯀꯔꯤ ꯀꯔꯤꯅ ꯌꯥꯎꯔꯤꯁꯦ ꯌꯦꯡꯊꯣꯛꯑꯁꯤ ꯑꯦꯛꯁꯦꯁꯔꯤꯁꯇ ꯑꯦꯛꯁꯦꯁꯔꯤꯁꯇ ꯌꯥꯎꯔꯤꯁꯤ ꯀꯅꯦꯛꯇꯤꯚꯤꯇꯤ ꯀꯦꯕꯜ ꯃꯥꯜꯂꯦ ꯀꯦꯕꯜꯅꯤ ꯀꯅꯦꯛꯇꯤꯚꯤꯇꯤ ꯀꯦꯕꯜ ꯑꯅꯤꯈꯛ ꯄꯤꯔꯛꯑꯦ ꯑꯃꯅ ꯑꯅꯤꯃꯛ ꯁꯤꯒꯤꯅꯤ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯅꯤꯈꯛ ꯄꯤꯔꯛꯑꯦ ꯑꯃꯗ ꯑꯅꯤꯃꯛ ꯁꯤꯒꯤ ꯑꯁꯤꯅ ꯀꯩꯅꯣꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯅꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯥꯏꯐꯣꯟꯒꯤ ꯑꯃ ꯌꯥꯎꯔꯦ ꯑꯥꯏꯐꯣꯟꯗꯁꯨ ꯀꯅꯦꯛ ꯇꯧꯕ ꯌꯥꯔꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯊꯪꯗ ꯃꯥꯏꯛꯁꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯃꯥꯏꯛꯁꯤ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯃꯣꯏꯒꯤ ꯔꯤꯁꯤꯚꯔ ꯀ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯑꯍꯥꯟꯕ ꯐꯪꯖꯕꯅꯤ ꯃꯥꯏꯛꯁꯦ ꯁꯤꯅꯕ ꯌꯦꯡꯒꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯃꯥꯏꯛꯁꯤ ꯌꯥꯝꯅ ꯐꯖꯩ ꯕꯇꯟꯁꯨ ꯌꯥꯎꯔꯦ ꯄꯋꯥꯔ ꯕꯇꯟ ꯌꯥꯎꯔꯦ ꯃꯥꯏꯛ ꯑꯅꯤ ꯀꯅꯦꯛ ꯇꯧꯕ ꯌꯥꯒꯅꯤ
asini mana ꯑꯩꯒꯤꯗꯃꯛꯇ ꯒꯤꯐ ꯈꯟꯗꯨꯅ ꯄꯤꯕꯤꯔꯛꯄ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯅ ꯑꯩꯒꯤ ꯋꯥꯔꯤ ꯆꯦꯅꯦꯜꯅꯤ ꯍꯥꯏꯕꯗꯨꯗ ꯁꯥꯔ ꯅꯪ ꯃꯥꯏꯛ ꯑꯃ ꯂꯧ ꯌꯥꯝꯅ ꯋꯥꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯅꯪꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯒꯤꯐ ꯑꯅꯤꯁꯦ ꯄꯤꯕꯤꯔꯛꯄꯅꯦ ꯀꯅꯦꯛꯇꯤꯕꯤꯇꯤ ꯑꯁꯤ ꯀꯦꯕꯜ ꯑꯅꯤꯁꯦ ꯑꯩꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯃꯥꯏꯛꯁꯦ ꯀꯅꯦꯛ ꯇꯧꯕ ꯍꯩꯖꯗ꯭ꯔꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯀꯅꯦꯛ ꯇꯧꯕꯗꯨꯁꯨ ꯑꯩ ꯀꯣꯟꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯑꯩ ꯏꯁꯇꯣꯔꯤꯁꯨ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯗ꯭ꯌꯨꯇꯤꯁꯨ ꯑꯩ ꯈꯥꯏꯕꯣꯛꯇ ꯍꯜꯂꯦ ꯍꯧꯖꯤꯛꯇ ꯇꯨꯝ ꯍꯧꯒꯠꯂꯒꯤ ꯑꯩ ꯑꯗꯣ ꯃꯥꯏꯛꯁꯦ ꯑꯝꯇꯪꯗꯤ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯑꯩ ꯃꯥꯏꯛꯁꯦ ꯍꯥꯡꯗꯣꯛꯎꯕꯅꯤ ꯑꯁꯤ ꯀꯅꯦꯛꯇꯤꯕꯤꯇꯤ ꯌꯨꯖꯔ ꯃꯦꯅꯨꯑꯦꯜꯁꯦ ꯑꯝꯇ ꯌꯦꯡꯁꯤ ꯃꯌꯥꯝ Grenaro wireless mic user manual asida leire windproof kari mayam ama haire microphone connection indicator microphone type C charging port adagi microphone clip switch key reverberation indicator battery indicator mute indicator receiver gisina receiver indicator number 9 gise kamana acha receiver charging port charging box type C charging port acha my connectivity to be option है देंगे power on hold on 3 second light on power off hold button 3 second ngasi ki live se jamna sanghan laroige connect the receiver to the phone Oppo Vivo IQ Realme brand mobile phones if the connection is unsuccessful please go to the setting searching OTG turn on OTG power supply acha if the original camera is not functioning please download open camera अच्छा करीमो ओरिजिनल कैमरा ना सपोर्ट ओइदब तारगदी Oppo Vivo IQ अमदी Realme brand की मोबाइल सिंग ओपन कैमरा ऐप है ना अमा लई मारे अदु डाउनलोड तौनबसु मोइना हारि करीमो सपोर्ट तौदब तारगदी press switch key of microphone the indicator light turns on green and then power is turned on switch key number 3 the step 2 ओइरे से step first step 1 दा मानो सिओ लैरा step 2 दा सि लैरा step 3 दा connect to begini ko step 3 the indicator red light of the receiver keeps always on then open the phone camera live app or the other apps and then to use the microphone to receive sound okay. For the use of the port especially there is no battery in receiver and no need to recharge during live if the phone is low power during live it can be recharged directly through type C port अच्छा फोन से बैटरी यादव तारगसु डायरेक्ट चार्ज तब यागनी हाइरी डायरेक्टली थ्रू रिचार्ज माने टाइप सी पोर्ट से देगी डायरेक्ट चार्ज तब यागनी सु हाई थैंक्स फॉर चूजिंग आवर प्रोडक्ट असदी यारे ꯑꯩꯒꯤ ꯁꯤꯒꯤ ꯂꯥꯏꯚ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯚ ꯀꯩꯅꯣ ꯇꯧꯕ ꯁꯤꯒꯤ ꯃꯥꯅꯦ ꯍꯧꯕꯗ ꯑꯩ ꯊꯝꯅꯦꯜꯗ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯞꯆꯕꯅꯤ ꯒ꯭ꯔꯦꯅꯥꯔꯣ S13 Pro ꯍꯥꯏꯅ ꯃꯌꯥꯝꯁꯨ ꯀꯅꯥꯒꯨꯝꯕ ꯅꯧꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯡ ꯍꯧꯒꯠꯄꯤꯕ ꯂꯩꯔꯒꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏꯛꯁꯦ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯌꯥꯝ ꯐꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯤ ꯑꯁꯤꯅꯤ ꯃꯥꯒꯤ ꯀꯣꯕꯔꯁꯤꯡ ꯉꯁꯥꯏꯒꯤꯗꯣ ꯒ꯭ꯔꯦꯅꯥꯔꯣ S13 Pro ꯑꯗ wireless microphone अदुदा asini plug and play 30 meters of accessible reception 30 meters of my sound receive only the process radio clear timbre highly sensitive made in China budi high mayam phagadra khangde
ꯑꯁꯤꯅꯤ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯍꯟꯕ ꯑꯃ ꯍꯟꯗꯛ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯏꯆꯟ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯇꯧꯕꯤꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯒꯤꯐ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯁꯛꯁꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯦ ꯃꯦꯟ ꯑꯥꯏꯇꯦꯝꯁꯇꯤ ꯃꯈꯣꯡ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯁꯤ ꯑꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯤ ꯁꯤ ꯏꯟꯗꯤꯀꯦꯇꯔ ꯃꯥꯜꯂꯦ ꯁꯤꯗ ꯀ꯭ꯂꯤꯞ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯉꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯥꯏꯚ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯍꯥꯏꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯄꯣꯠ ꯆꯩꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯁ꯭ꯇꯣꯔꯤ ꯏꯁꯥꯅ ꯂꯅꯥꯏ ꯁꯥꯒꯠꯆꯕ ꯁ꯭ꯇꯣꯔꯤ ꯅꯠꯇꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯂꯤꯖꯦꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯇꯦꯜ ꯍꯥꯏꯕ ꯋꯥꯔꯗ ꯑꯁꯤꯒꯤ ꯑꯦꯛꯆꯨꯋꯦꯜ ꯃꯤꯅꯤꯡꯗꯤ ꯃꯩꯇꯩꯂꯣꯟꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯎꯕ ꯐꯪꯉꯤ ꯉꯁꯤ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩ ꯋꯥꯔꯤ ꯑꯃꯈꯛ ꯄꯥꯗꯨꯅ ꯇꯥꯍꯟꯖꯒꯦ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯁꯤꯒꯤ ꯃꯥꯏꯛꯁꯤꯒꯤ ꯋꯥꯔꯦꯟꯇꯤ ꯀꯥꯔꯗ ꯑꯃꯁꯨ ꯄꯤꯔꯛꯏ ꯃꯌꯥꯝ ꯃꯥꯏꯛ ꯑꯁꯤ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯀꯃꯦꯟ ꯑꯝꯇꯪ ꯄꯤꯕꯤꯔꯛꯎ ꯂꯥꯏꯚ ꯂꯩꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯗꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝ ꯂꯥꯏꯚ ꯂꯩꯕꯤꯔꯤꯕꯁꯤꯡ ꯀꯃꯦꯟ ꯑꯝꯇꯪ ꯄꯤꯕꯤꯔꯛꯎ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯅꯕ ꯂꯩ ꯉꯁꯤ ꯑꯩꯅ ꯂꯥꯏꯐꯇ ꯑꯣꯏꯅ ꯄꯥꯔꯒ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯁꯨ ꯑꯗꯨꯒꯨꯝꯂꯕ ꯂꯤꯖꯦꯟ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯥꯗꯨꯅ ꯇꯥꯍꯟꯖꯔꯛꯀꯦ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯏꯕꯅꯤ ꯑꯁꯤ ꯑꯦꯛꯆꯨꯋꯦꯂꯤ ꯏꯆꯟꯅꯨꯄꯤꯅ ꯇꯤ ꯇꯝꯂꯤꯉꯩ 5th ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯇ ꯆꯟꯈꯤꯕꯗꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯂꯧꯔꯤꯕꯁꯤꯡꯒꯤ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣ ꯑꯃꯅꯤ ꯃꯁꯤ 2000 ꯑꯍꯥꯟꯕ ꯐꯣꯡꯕꯁꯤꯅ 1998ꯇ ꯐꯣꯡꯕ ꯕꯣꯕꯤ ꯄꯕ꯭ꯂꯤꯀꯦꯁꯟꯁ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏ ꯁꯤꯡꯖꯃꯩꯗꯒꯤ ꯗꯤꯅꯦꯁꯔ ꯑꯃꯗꯤ ꯔꯣꯃꯤꯇꯥꯅ ꯅꯝꯃꯒ ꯐꯣꯡꯕ ꯃꯅꯤꯄꯨꯔ ꯇꯥꯏꯕꯪ ꯃꯍꯩꯀꯣꯜ ꯀꯥꯟꯆꯤꯄꯨꯔꯅ ꯌꯥꯕꯤꯕꯗꯒꯤ ꯀꯣꯄꯤ ꯃꯁꯤꯡ 1,000 ꯑꯗꯒꯤ ꯃꯃꯜꯅ ꯂꯨꯄꯥ 195 ꯅꯝꯐꯝꯁꯤꯅ ꯁꯤꯇꯤ ꯑꯣꯐꯁꯦꯠ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯕꯥꯕꯨꯄꯨꯔꯥ ꯏꯝꯐꯥꯜ ꯑꯁꯤꯗ ꯅꯝꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯃꯅꯤꯄꯨꯔꯤ ꯂꯤꯖꯦꯟ ꯅꯩꯅꯕ ꯍꯥꯏꯕ ꯗꯥꯛꯇꯔ ꯖꯨꯝꯅꯥꯝ ꯏꯕꯦ ꯍꯥꯏꯕꯤ ꯗꯦꯕꯤꯅ ꯏꯕ ꯖꯨꯝꯅꯥꯝ ꯏꯕꯦ ꯍꯥꯏꯕꯤ ꯗꯦꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯖꯤꯛꯇꯪ ꯗꯤꯇꯦꯜꯁ ꯑꯝꯇꯪ ꯄꯥꯔꯛꯀꯦ ꯗꯥꯛꯇꯔ ꯁ꯭ꯔꯤꯃꯇꯤ ꯌꯨꯝꯅꯥꯝ ꯏꯕꯦ ꯍꯥꯏꯕꯤ ꯗꯦꯕꯤ 1948 MA ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ PhD ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯏ ꯍꯧꯖꯤꯛ ꯗꯤꯅꯦꯁꯣꯔꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯙꯔꯃ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯩ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯁꯪꯁꯊꯥꯟꯁꯤꯡꯒꯁꯨ ꯃꯔꯤ ꯂꯩꯅꯔꯤ ꯂꯩꯐꯝ ꯂꯩꯁꯥꯡꯊꯦꯝ ꯂꯩꯀꯥꯏ ꯁꯤꯡꯖꯃꯩ ꯏꯝꯐꯥꯜ 795008
008 Manipur ꯑꯩ ꯗꯤꯇꯦꯜꯁꯦ ꯑꯁꯤ ꯈꯛꯇꯃꯛ ꯎꯕ ꯐꯪꯉꯤ ꯍꯟꯗꯛ ꯕꯨꯛ ꯐꯤꯌꯔ ꯏꯝꯐꯥꯜꯗ ꯇꯧꯈꯤꯕ ꯁꯔꯨꯛ ꯌꯥꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯃꯗꯤ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯗꯕ ꯀꯌꯥꯗꯒꯤ ꯑꯩ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯤꯗꯒꯤ ꯂꯤꯖꯦꯟ ꯑꯃꯈꯛ ꯉꯁꯥꯏ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯈꯤꯕ ꯉꯁꯤ ꯄꯥꯈꯤꯕ ꯂꯤꯖꯦꯟ ꯑꯃꯈꯛ ꯋꯥꯔꯤ ꯑꯃꯈꯛ ꯑꯩ ꯈꯟꯖꯔꯛꯀꯦ ꯀꯥꯏꯅ ꯁꯤꯗ ꯂꯩꯌꯦ ꯑꯏꯕꯁꯤꯅꯗꯤ ꯏꯔꯝꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯅ ꯐꯖꯅ ꯏꯔꯝꯈ꯭ꯔꯕ ꯆꯪꯈꯣꯟꯅ ꯏꯔꯝꯈ꯭ꯔꯕ ꯑꯗꯨꯕꯨ ꯑꯄꯥꯕ ꯑꯩꯅ ꯄꯥꯖꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯥꯏꯒꯗꯕ ꯋꯥꯗꯨꯅ ꯍꯩꯍꯧꯗꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯁꯤ ꯂꯥꯏꯚꯇ ꯂꯩꯕꯤꯗꯨꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯑꯩ ꯋꯥꯔꯤꯁꯦ ꯄꯥꯖꯔꯛꯑꯒꯦ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯃꯁꯨꯡ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯇꯥꯔꯤꯉꯩꯒꯤꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯔꯤꯉꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯀꯣ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯑꯃꯗ ꯃꯣꯏꯔꯥꯡꯗ ꯄꯨꯔꯤꯛ ꯂꯥꯏ ꯉꯥꯉꯣꯏ ꯂꯥꯏꯖꯤꯡ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯁꯤ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯑꯁꯤ ꯃꯣꯏꯔꯥꯡ ꯑꯉꯝꯕ ꯂꯥꯏꯖꯤꯡ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯄꯤ ꯃꯃꯣꯝꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯄ ꯅꯨꯔꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯁꯤꯁꯨ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯑꯌꯨꯛꯇ ꯅꯨꯔꯥ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯅ ꯂꯣꯏꯕꯤ ꯊꯥꯡꯖꯤꯡ ꯇꯝꯌꯥꯗ ꯀꯦꯒꯦ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯕ ꯆꯠꯂꯝꯃꯤ ꯃꯍꯥꯛꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯕ ꯆꯠꯄꯁꯤꯗ ꯆꯤꯉꯨ ꯃꯥꯒꯤ ꯊꯑꯣꯏꯁꯤꯟꯅ ꯄꯥꯝꯕ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯨꯔꯥꯕꯨ ꯄꯥꯝꯕ ꯁꯔꯥꯛ ꯇꯝꯒꯦ ꯀꯩꯔꯦꯟ ꯌꯥꯈꯣꯡ ꯂꯣꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯃꯁꯤꯗ ꯀꯦꯒꯦ ꯆꯅꯨꯔꯥꯁꯤꯡꯅ ꯅꯨꯔꯥ ꯃꯥꯕꯨ ꯄꯥꯝꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯊꯋꯥꯏ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯞ ꯂꯥꯎꯖꯔꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯨꯔꯥ ꯃꯥꯒꯤ ꯌꯥꯏꯕꯤ ꯑꯗꯨ ꯄꯥꯝꯕꯒꯤ ꯃꯈꯌꯥꯠꯇꯒꯤ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯅ ꯀꯟꯕꯤꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯏꯍꯨꯜ ꯇꯝꯅꯈꯤꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯃꯛ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯅꯁꯤ ꯍꯥꯏꯅ ꯄꯥꯎꯃꯦꯟꯖꯔꯝꯃꯤ ꯑꯗꯨꯒ ꯅꯨꯔꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯄꯥꯈꯪ ꯃꯥꯕꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯖꯅꯕꯒꯤꯗꯃꯛꯇ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯤꯡꯗ ꯁꯥꯔꯤ ꯂꯦꯝꯖꯈꯤꯔꯝꯃꯤ ꯀꯦꯒꯦ ꯄꯥꯈꯪꯂꯛꯇꯒꯤ ꯑꯊꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯃꯍꯥꯛꯁꯨ ꯅꯨꯔꯥꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯇꯨꯅ ꯊꯝꯖꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯣꯏꯔꯥꯡꯗ ꯆꯍꯤ 3 ꯆꯨꯞꯅ ꯏꯀꯪ ꯊꯣꯛꯇꯨꯅ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯋꯥꯕ ꯊꯣꯛꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯑꯌꯥꯡ ꯂꯩꯃꯗ ꯀꯕꯣꯛ ꯄꯣꯛꯇꯨꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯀꯌꯥ ꯇꯧꯔꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯖꯔꯝꯃꯤ ꯆꯤꯉꯨ ꯊꯥꯡꯖꯤꯡꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯏꯀꯪ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯥꯔꯝ ꯆꯥꯝꯃ ꯉꯥꯔꯝ ꯆꯥꯝꯃ ꯃꯕꯨꯗꯧ ꯃꯉꯣꯟꯗ ꯀꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯄꯥꯎ ꯆꯦꯜꯂꯝꯃꯤ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯃꯥꯒꯤ ꯂꯩꯄꯥꯎ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ 64ꯃꯛ ꯀꯧꯈꯠꯇꯨꯅ ꯈꯟꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯑꯁꯤ ꯁꯥꯔꯨꯡꯍꯟꯕ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯁꯥꯔꯝ ꯆꯥꯝꯃ ꯑꯃꯗꯤ ꯉꯥꯔꯝ ꯆꯥꯝꯃ ꯑꯁꯤ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕꯒ ꯃꯃꯥꯟꯅꯕ ꯉꯥꯔꯨꯡꯍꯟꯕꯒ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯑꯁꯤꯗ ꯄꯦꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯅꯥ ꯐꯤ ꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯁꯅꯥꯕꯤ ꯂꯥꯡꯒꯅꯣ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯇꯣꯅꯨ ꯂꯩꯖꯤꯡ ꯂꯦꯝꯕꯤꯒ ꯎꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯔꯝꯃꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯅ ꯄꯥꯔꯤꯕꯁꯤ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯗꯦꯡ ꯊꯥꯡꯖꯍꯟꯕ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯎꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯖꯔꯝꯃꯤ
kadeng thangjahanbana leibakidamaktah saram chama phaba chatkadauri haibasi tonu laijing lembida khanghalami. Tonuna matam khara kadenga kainagadaba amadi kadengna saram chama phangnaba torbungda sadanba chatpa thengnagadaba awabasing adugi maramda wajaraduna magi matung injage haina haijarami. Adubu pumnamak adu kadengna yaramde mama ithangda tonuna kadengda lai nachom ama pijaraduna lai nachom asimak mahakni khanbiduna kaidawngaidasu thadokpidanaba haijarami. Makhatana magidamakta saji macha amasu phabiraknabagidamakta paumenjarami. Lai nachom asina karigumba khanghaudana khuitharaklabadi mangonda khudong thiba kaya thoklabani haina lawbiu hainasu haijarami. Haibadi tonu laijing lembina kadeng thangjahanbada lai nachom ama piduna lai nachom simakna maki mahut sinna mahakmakni khanduna haidi lai nachom ado haidi kadeng thangjahanbada pikhirami ade haidi lai nachom aduna karigumba khuitharaklabadi haidi tonu laijing lembigi mathakta karigumba wa na ama tarabani haibasi khangnaba pibirami. Adudagi mathangi numitta kadeng thangjahanbaga ngarunghanbaga mathang sitna saram chama ngaram chama phana nabagi khongsan khirami. Matam masida ahal matam oiraba ningthau snai igi asingba mapari amatta lekhalda akhal wana lemi. Adubu chingu thangjingna chakpa salang maibida Laipau oina ningthauga ming manaba khanduna ningthau taloi oirabadi wariba wakhal du kokani haina leibak miyam mangda chingu mana takpirami. Matamduda moirang ningthaugi ningthijaba koloiga manaba chanudi kige moirang lamdamda tonu laijing lembita ngairami. Asisu aikoigi ningthau palingai matamgi kaino sisu jamna angakpa mong amani asim yam tamina si swaise. Chingu magi maithong korong nongda kafade malem leida tafade ngangoi laijing punsiba makada nura oibi thakidana taroi singda chankhirami. Masabi kadeng thangjahanbagi nungsi setna maichakpu thamoi nungda thamduna nunghiknana nura punsi lenkhirami. Yamna phajaba akhoigi lon se yango mayam jam tong paraga tahanjarake. Matamduda moirang ningthaugi ningthijaba koloiga manaba chanudi kege moirang lamdamda tonu laijing lembita ngairami. Chingu magi maitong korong nongda kafade malem leida tafade ngangoi laijing punsiba makada nura oibi thakiduna taroi singda chankhirami. Masabi kadeng thangjahanbagi nungsi setna maichakpu thamoi nungda thamduna nunghiknana nura punsi lenkhirami. Kadeng thangjahanbana torbungda saram chama phaba loiraduna tonugi lai nachom adu ningsinglaktuna yenglubadadi khuithaduna leirambadu thengnarami. Masida mahangna tonugi awaba thoklamgani haibagi pukningda nungnangba kaya pokchakhirami. Maram aduna kadengna tonuna thaijarakpa saji macha amasu pharaga saram chama puduna moirang kanglada thuna yanga halaklami. Kadeng thangjahanba tonu laijing lembina ningthaugi taloi karamna oikhibano haibagi maram punama khangkhirami. Mahakna pharakpa saram chama adu chingu thangjingda kalami tonugi damakta pharakpa saji macha kadengna tonuda pijakhirami. Tonuna ningthaugi taloi oikhiba asidagi kadengi thamoi kaikhirami. Tonu kainabagi wakhalna laina oiduna numit adudagi kadeng yamna kanna nakhirami. Pakhangi awaba urubuda marup sakna leirakpa kadeng ngaru hanba haido male masi kadeng ngaru hanbana mapugi kada wari punama hangatchakhirami. Masaigi magi mamanaba ngarung hanba oiriba asima kadeng thangjahanbagi mamanaba oibanina magna ningthaugi mafamda wafamsing adu punama hangatcha haidi haikhirami aba tonu laijing lembiga kadeng thangjahanbaga anigi warise magna hangatchakhirami. Haukibagi wari wakhong punamak moirang ningthau sana khuya khada angambana loina tamjakhirami. Angambagi wari butarakpada ningthau sana puning onkhirami tauriba aranwa thabak adu khanglakhirami. Kadeng thangjahanbagi punsibu kallage haiduna taloi singda challabi nura tonu laijing lembibu moirang selung phamnaiba kadeng thangjahanba makada ahong aunga loinana thinkhirami. Tonuna naduna leiriba kadeng bu seba tawjakhirami mataw asum tawna kadeng amasung tonu animak laiminakhirami. Warise asi seng di full loina
ꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯩꯅꯣ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯆꯥꯎꯔꯥꯛꯄ ꯇꯣꯅꯨ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯖꯟ ꯑꯁꯤꯒꯤ ꯃꯁꯛ ꯑꯃ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ ꯂꯤꯖꯦꯟꯁꯤꯡ ꯅꯩꯅꯕ ꯂꯥꯏꯔꯤꯛꯅꯤ ꯑꯦꯛꯆꯨꯑꯦꯂꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯗꯥꯝ ꯏꯕꯦꯍꯥꯏꯕꯤ ꯁ꯭ꯔꯤꯃꯇꯤ ꯌꯨꯝꯅꯥꯝ ꯏꯕꯦꯍꯥꯏꯕꯤ 1948ꯇ ꯄꯣꯛꯄꯤ ꯃꯍꯥꯛꯄꯨꯁꯨ ꯌꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯃꯔꯛꯇ ꯐꯪꯅꯖꯔꯛꯄꯗ ꯌꯥꯝꯅ ꯑꯐꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯧꯖꯩ ꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯌꯦꯡꯍꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯩ ꯃꯤꯒꯤ ꯆꯦꯅꯦꯜ ꯌꯥꯝꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯕꯨꯗꯤ ꯅꯠꯆꯗꯦ ꯃꯥꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯟ ꯑꯁꯤꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯚꯦꯔꯥꯏꯇꯤꯁ ꯑꯣꯐ ꯃꯅꯥꯎꯕꯤ ꯍꯥꯏꯅ ꯂꯩꯕ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯑꯣꯅꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯃꯅ ꯃꯥ ꯑꯁꯤ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯒ꯭ꯔꯦꯅꯥꯔꯣ S13 Pro ꯍꯥꯏꯕ ꯃꯊꯪꯗꯒꯤꯗꯤ ꯑꯁꯤꯒꯤ ꯃꯥꯏꯛꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯃꯍꯥꯛꯅ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯑꯁꯤ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝꯒꯤꯁꯨ ꯄꯥꯔꯁꯣꯅꯦꯜ ꯃꯣꯠꯁꯤꯡ ꯄꯤꯕꯤꯔꯛꯎ ꯑꯩꯒꯤ ꯑꯅꯧꯕ ꯃꯥꯏꯛꯁꯦ ꯑꯁꯤꯗ ꯂꯩꯔꯦ ꯒ꯭ꯔꯦꯅꯥꯔꯣ S13 Pro ꯀꯂꯔꯁꯦ ꯀꯂꯔ ꯑꯣꯞꯁꯟꯁꯦ ꯁꯤ ꯃꯌꯥꯝ ꯂꯩ ꯑꯁꯤꯅꯤ ꯒ꯭ꯔꯦ ꯀꯂꯔꯁꯨ ꯐꯪꯉꯤ ꯌꯦꯂꯣ ꯀꯂꯔꯁꯨ ꯐꯪꯉꯤ ꯑꯩꯒꯤꯁꯦ ꯌꯦꯂꯣ ꯀꯂꯔꯅꯤ ꯌꯦꯂꯣ ꯀꯂꯔ ꯍꯥꯏꯕꯗꯤ ꯁꯤ ꯃꯅꯨꯡꯗ ꯁꯤ ꯌꯦꯂꯣ ꯑꯣꯏꯕꯁꯦ ꯑꯗꯨꯗꯒꯤ ꯑꯁꯤ ꯁꯤꯌꯥꯟ ꯀꯂꯔ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯁꯤꯅ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯩꯗꯤ ꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯁꯤ ꯌꯥꯝ ꯐꯖꯒꯗꯕ ꯑꯣꯞꯁꯟ ꯃꯥꯜꯂꯦ ꯑꯁꯤꯁꯨ ꯐꯖꯩ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯦ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯤꯔꯛꯏꯕꯁꯤꯅꯤ ꯃꯅꯨꯡꯗ ꯃꯥꯏꯛ ꯑꯅꯤ ꯌꯥꯎꯔꯤ ꯑꯗꯨꯒ ꯔꯤꯁꯤꯚꯔ ꯑꯃꯒ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯄ ꯀꯅꯦꯛꯇꯔꯁꯤꯡꯅꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯖꯗ꯭ꯔꯤ ꯀꯔꯤ ꯀꯔꯤꯗ ꯆꯪꯗꯣꯏꯅꯣ ꯑꯁꯤꯁꯤꯡꯁꯦ ꯑꯁꯤꯅꯤ ꯑꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯕꯨ ꯑꯁꯤꯒꯤ ꯃꯥꯏꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏꯁ ꯀꯦꯟꯁꯦꯂꯦꯁꯟ ꯍꯥꯏꯕ ꯐꯪꯁꯟ ꯑꯃ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯥꯏꯛ ꯑꯁꯤꯗ ꯌꯥꯎ ꯃꯥꯜꯂꯦ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯥꯔ ꯅꯪꯒꯤꯗ ꯅꯣꯏꯁ ꯀꯦꯟꯁꯦꯂꯦꯁꯟ ꯑꯣꯏꯅꯕ ꯈꯔ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝ ꯉꯁꯤ ꯑꯃꯒ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯏꯚ ꯅꯠꯇꯕꯗ ꯋꯥꯔꯤꯁꯤꯡ ꯔꯦꯀꯣꯔꯠ ꯇꯧꯕꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗꯒꯤ ꯂꯦꯛꯁꯁ ꯑꯣꯗꯤꯑꯣ ꯑꯦꯞ ꯍꯥꯏꯅ ꯐ꯭ꯔꯤ ꯁꯣꯐꯋꯦꯔ ꯑꯃꯈꯛ ꯀꯩꯅꯣ ꯁꯣꯐꯋꯦꯔ ꯍꯥꯏ ꯅꯠꯇꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯁꯥꯎꯟꯁꯤꯡ ꯑꯗꯨ ꯚꯣꯏꯁꯁꯤꯡ ꯑꯗꯨ ꯔꯦꯀꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯗꯤꯠ ꯇꯧꯔꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯚꯣꯏꯁꯁꯤꯡꯗ ꯎꯖꯔꯝꯕꯅꯤ ꯑꯗꯨ ꯈꯪꯗꯦ ꯃꯥꯅ ꯒꯤꯐ ꯇꯧꯕꯤꯔꯛꯏꯕ ꯃꯥꯏꯛ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯌꯦꯡꯂꯁꯤ ꯃꯊꯪꯗꯒꯤꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ